लुप नत्रगा मियोई खरना लंबी लमजाउद नोंगई पाइदुना चटपा मी फादुना वारक वातेम्बा गुंदा साबा तोकपिरो खाइदेम मनी हौजिक लमदम असिदा लो लेतबगुम तौरिबा असि मियाम पुमनमकी लाइबक थिबनी लुप नत्रगा मियोई खरना लंबी लमजाउद नोंगई पाइदुना चटपा मी फादुना वारक वातेम्बा गुंदा साबा मदी मियाम दगी नमदुना सेल खाइबगी थबक तौरिबा असि तोकपिरो हाइना सीनियर सिटीजन अमसु ओरिबा एडवोकेट खाइदेम मनीना अपील तौख्रे ngasi Manipur Press Club ta pangthokiba pawmisinga unaba amada mahakna makha tana hai hauzik lamdam asida thokliba irang amadi oiriba phibam asigi matangda Manipur lengangna punging changna yengsinba mathau tabaga loinana thokliba lan asi loisinaba hotnabiyo hauzik lamdam asida irang laksinbada mateng pangnanaba thajilagliba Central Armed Force singna nakal nabagi thabak tawbagi thong sathare haina miyamna pendaba phongdoknaba leinare leibak asida lo leitabugum tawrakle Bau ama report tawruba amadi lengak ke aron becerol ama fongloi haibagi maralda lengak na lamdam asigi pawmi anibu police na phajin bagi thong sathare pau phonglubu matamda lalabasu sumthokna bagi matam pidre masimak miyoi bida piriba right sing matpani thong asimak miyoi amada natraga kangrup amada su hekta satharak bayai hauzik maira paibi sing da fawba FIR pale haibagi wathok leire haiba yauna wafam kaya phongdokhi